Google sizinabiriba miyoisingna Google hangba matamda anauba niyom khara fangnaragani. Click amakhak tawraga account hangba yararoi. Two-step verification asi Google account hangba khuding maru oirani. Google account na laukhatlagliba step asi hacker kayamana account hack hengalakpadagi laurakliba khongthangni. Step asi karamna no haiba matamda ahanbada Google open tawraba matung password type tawragani. Ani subada navigation option sanglaga security select tawraba matung two-step sanglaga OK click tawraba matung OTP number asina link tawkhiba number or email aduda fangbigani. OTP number adu haplaba matung Google open tawba yagani. Hauzik isana sizinabiriba Google account adugi email amadi password adu notebook amada isalaga thambiyu. Email adugi password adu kanamta da share tawbiganu loinana hacker singna khangba ngamdanaba aruba password oina thambiyu. Facebook ki ming asi olabasu atopa company amana amuk anauba case ama court register tawrakli. Photo company asina hairi madudi makoina hana sizinaramba effect ni aduga hauzigna Instagram da sizinariba boomerang effect asi copy tawbani haina hairi. Photos app asi 2014 da launch tawkhibani market da fail oibadagi 2017 da thingjanki. Chumi natraga lale haibadudi kona khanglagani. Diwali manungda fraud singna online gi matengna praja kayadagi cyber gi mateng lauraga sale kayama lauthokibagi complaint lay. Public singsu ahenba pambadagi call back tawraga bank number ga link leinaba number adudagi OTP number lauthoga line sale lauthokpagi thabak asi chathari. WhatsApp da lottery faure KBC dagi haiduna SMS lakpiramgani. Fraud ni madu kaidaunungda sakhangdaba mida debit card number CVV number OTP share tawbiganu. Bank na kaidaunungda call natraga SMS tawrakloi. Share market asida company kayama layri maduda invest tawkhiba miyoi kayama multi-bagger ohenkhiba layri. Ahanbada Flomic Global Logistics Limited company asi import export product ki thabak tawi air freight domestic transportation air rail reefer container liquid logistics etc. Sahi amagi mamangda share amagi price asi Rs.1 oirami hauzik 2021 asida Rs.167.45 euro. Share asina 14,335% return piri. Tha taruk asida 2,225% return piri. Sahi amagi mamangda miyoi aduna lupa lakh ama investor lagadi ngasi 1,43,35,000 fanglabani. Sahi kuntra helaba company asi 84 plus countries da service tawri. Ani subada XPRO India Limited mamangi sahida share magi price asi Rs.43 orami ngasi 691 oire 2,816% return piri. Tha taruki manungda 450% return piri. Miyoi aduna sahi amagi mamangda Rs.1 lakh invest tawba oragadi ngasi Rs.28 lakh 16,000 fanglabani. Asini share market invest tawbagi kanaba haibasi adubu ayasing singa tanaraga natraga isana research tawbirba matung invest tawbiyu. Electric vehicle asi future ni adubu mayamna charging gi awaba lairamba adu government petrol pump khudingmakta electric charger thambagi asi Petroleum Minister Hardip Singh Purina ayaba pikre. SPCL, BPCL amadi IOC na pulaga Bharata 22,000 EV station thamgadawri. SPCL haibadi Hindustan Petroleum Corporation Limited asigi 5,000 EV station. Ani subada BPCL haibadi Bharat Petroleum Corporation Limited ki 7,000 EV station. Amadi IOC haibadi Indian Oil Corporation gi 10,000 EV station thamgadawri. Hauzik electric gari asi mamal tangli adubu honglakhini petrol diesel ga EV asiga sangyeng tawbada EV asina kayam kanai haibada petrol diesel gari asi per kilometer da Rs.6.5 oiba matamda EV asida supnatagi 0.50 paisa khaktani. EV asida engine yaudabana hauzik workshop ki thabak tawbiri basingna anauba technology da focus tawbiyu gari sembagi thabak asi lairaklaroi. Iramda Manipur gi oina yamna chauthok saningai gi news ta oinam Bembem Devi bu Padma Shri Award amadi Mary Kom buna Padma Vibhushan Award asi Bharat ki President Ramnath Kovind na pikhi.
Bem Bem asi women football team gi former captain oirami mayamna Durga of Indian football haina khangnei amadi Mary Kom buna renowned athlete amadi face of women boxing in India gi mingthol fangki Ilona Twitter da Tesla gi 10% stock yonthoga US government da tax thibagi sale pi basi mayam gi kari rai lei haiduna tiu torbadagi amadi manaw nupana share adu yonthu Tesla gi share price asi down lakpana $50 billion loss oiki numit nini gi manungda Katrina Kaif Nykaa Beauty e-commerce platform asida 41% share hold tawraga thamli Alia Bhatt su 0.05% share lei BSC da Nykaa share price asi rupees 2063 oiri Founder Falguni Nair asi India gi wealthiest self-made female billionaire oire. Matam asidadi hakchang sikpa thinba naba BP diabetes kidney problem hakchang somba wakhal leina piles khwang naba uring mahing khu chikpa mayam asidi common oire. Leina mayam asi hakchang asida vitamin awat pa leibana mathang narakpani. Yai product asi iramdam gi health drink amani masida product manga lei mana masing na semjaba side effect amata leitana isaga chanaba ama lobiduna Taglaga laibak sang yengbiu mamal asi sumnatagi rupees 650 khaktani yumda thinjarpagi khudong sa basisu thamjari akupa marwal khangpi bagi damak screen da ubiriba 9612530299 RT channel number asida call natraga WhatsApp topirakna ba ningsingjari loinana yai asigi business partnership tominana ba khanganjari khoina ngasi unajariba imasi ai masaji yamna naraga lairamba imani aduga khoigi ngasigi ionic mineral hariba hidak asi charubadagi imada nungairakpadu kitang paudam kitang tambinabagidamata imada aina hajari bunga masigi hidakse ai chabadagi haksangda tumbada chikamba mayam ama chikpa phagre adagi isada lengbo otpo ngamamdabo mayam amasu ngamgre ai masigi hidakse barabar ai sijina gena aina khalle ai wakhanjidai dai bunga adida makha chathagadabji Kaya thaga kamaitor ga pura lepa yagadagi ai haksang hidadi loina buk nungai ba loi phaw kam nungai re akhoigi abok te ngasi aina tai ja do abok ki ming leifam do am tai bio ai gi ming se singamai mengom le kai sapam mil sapam santi ena hairaga dum khangbani ado ai isas de torum punamak se loi nungai ba loi phaw re Sije hana saram dring heda bokse doctor gi hidak am sabiram bra kwantar yam sabe yak doctor gi hidak ai baje kapching dagi saru sayang yengba dagi na singi nawi yengba nupa da lupa changa muktingaga ai hidak khar sai ado masina supat fatda na phagera pharoira dum tumine rege nei dagi aina handak dabi haiwa ngang dagi aina pose logjeraga sabe dagi ai hogi hidak si thakpa tangkhai chandaba se Takshu thai taiju tai narak ko mafam khudi mokta phuda naramba adagi yangle na naramba punamaksa ai hoji loina ba saphaba ma phawraba sas de mikyani charaka hidaksi ji tangkhai chandri ba yoji mikyani chabira ga bokna si sa mi se ayana ne ko thamakhai ne phar ena sare je hidaksi tangkhai bok chandri drop tari nipan chai yang sa ado thama matam dok tari nipan tai yam nungaire thama khai ma charak pada bok ta ahong gudo ahong bala ai hoji yam nungaire ai isas de ne ko movement tok bo ko pa ai go pak pai ba ngamme ma to loi ngam siam nungaire ngasi ai khona perfect lifestyle gi ionic mineral hariba hidak se ko nungai se sa ne ai ngonda abok na nungai bagi paudam si cha bro kan ne karam hidak am cha gi te si dum chagani abok si je ahum cha thokadabani si chara kanda abok leramba sumara to phani chepaga yaramda boga si loi yar bo ani dei bunga siam nungaire ngasi akoigi unajari si akoigi sapam santi dagi am nungaiba ni akoi matung da ju phani se tu sumara ga yepa yaramdam ni ko hoi ma nungai ado matung da su dum yam phabo oisano aduga yam nungaire matung da ju dum lai lobiro abok na phabaje akoigi ju yam nungaibani matang da khoi loisan jarage abo